Manipur gi Governor Amasung Chief Minister na Luchingduna Ima Imoinu Amasung Gaan Ngai gi Paojel Pirakli. Manipur gi Governor Ajay Kumar Bala Amasung Chief Minister N Biren Singh na Luchingduna Maitei gi Lining Laison ga mari leinaba Ima Imoinu Iratpa amade hayengdagi hawudoriba kabui furup ki nat ki oiba kumhai Gaan Ngai na lakpada laibak miyamda yaifa Paojel Pirakli. Governor Ajay Kumar Bala na mahaki yaifa Paojel da hai madude Ima Imoinu Irat thoram asida mahaksu miyam goloina saruk yazare. Ima Imoinu Irat asina laibak asigi miyamda nungai yaifaba amade awat apa laitabo oirasanu haina mahakna Paojel Pirakli. Amaromda Chief Minister Nongthombom Biren Singh na Ima Imoinu Irat ka mari leinana laibak miyamda yaifa Paojel piraduna hai Imoinu Irat thoram asi jahi khudingi wakching thagi 12 panba numita Maitei Lining Laison ga loinana harau tayamna yumthong khudingmakta pangthoktuna lakle. Numit asida miyamna leizaba hailei anau apen katuna nungai yaifanaba awat pa laitana panba ngamnabagidamak Imoinu Imada thaunijai asum tauna chahi asige Imoinu Ima Irat thoram asiga loinana leibak miyamna suba nombada mai onsinduna lamdam asi awat pa leitaba santi oina chawkhat thawrangda khumang chawsanba oirasanu haina yaifa Paojel Pirakli.